ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯊꯥꯡꯖꯤꯡ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅ ꯃꯣꯏꯔꯥꯡ ꯁꯦꯔꯤꯀꯜꯆꯔ ꯐꯥꯔꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯨꯔꯦ꯫ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯄꯥꯊꯣꯔꯛꯇꯨꯅ ꯀ꯭ꯋꯥꯛꯇꯥꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯀ꯭ꯋꯥꯛꯇꯥ ꯁꯦꯔꯤꯀꯜꯆꯔ ꯐꯥꯔꯝꯗ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯑꯀꯟꯕ ꯅꯣꯡ ꯀꯟꯅ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡꯖꯤꯡ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯈꯤꯕ ꯏꯁꯤꯡꯁꯤꯡꯅ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯈꯪꯍꯧꯗꯅ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯂꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀ꯭ꯋꯥꯛꯇꯥ ꯃꯅꯥꯛꯇ ꯁꯥꯕ ꯊꯣꯡ ꯑꯃꯗꯒꯤ ꯏꯁꯤꯡ ꯄꯥꯊꯣꯔꯛꯇꯨꯅ ꯁꯦꯔꯤꯀꯜꯆꯔ ꯐꯥꯔꯝꯒꯤ ꯋꯥꯜ ꯆꯥꯎꯔꯥꯛꯅ ꯐꯤꯠ 90 ꯍꯦꯟꯅ ꯅꯤꯡꯈꯥꯏꯗꯨꯅ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯍꯣꯡꯗꯣꯛꯅꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯣꯀꯦꯜ MLA ꯊꯣꯉꯥꯝ ꯁꯥꯟꯇꯤ, DC ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯇꯨꯡꯁꯤꯜꯂꯤꯕ ꯏꯁꯤꯡꯁꯤꯡ JCB ꯁꯤꯖꯤꯟꯅꯗꯨꯅ ꯇꯧꯈꯥꯏꯔꯒ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯐꯝ ꯑꯗꯨꯗ ꯇꯨꯡꯁꯤꯜꯂꯝꯕ ꯏꯁꯤꯡꯁꯤꯡꯗꯤ ꯆꯤꯊꯈꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ DC ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯦꯝꯞ ꯑꯗꯨꯗ ꯍꯧꯖꯤꯛ ꯄꯨꯟꯅ ꯏꯃꯨꯡ 30ꯒꯤ ꯃꯤꯑꯣꯏꯁꯤꯡ 195 ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯍꯩꯔꯣꯏ ꯍꯦꯃꯥꯟꯖꯤꯠ ꯑꯃꯁꯨꯡ ꯂꯤꯟꯊꯣꯏꯉꯝꯕꯤ ꯑꯅꯤꯒꯤ ꯀꯦꯁ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯅꯕ CBIꯗ ꯇꯛꯁꯤꯜꯂꯤ CM꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯍꯟꯕꯤꯅꯕ CBIꯗ ꯇꯛꯁꯤꯜꯂꯤ ꯕꯤꯔꯦꯟ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯐꯤꯖꯝ ꯍꯦꯃꯥꯟꯖꯤꯠ ꯑꯃꯁꯨꯡ ꯍꯤꯖꯝ ꯂꯤꯟꯊꯣꯏꯉꯝꯕꯤꯒꯤ ꯀꯦꯁ ꯄꯥꯏꯔꯤꯕ CBIꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯅꯕ ꯑꯃꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯍꯟꯅꯕ ꯇꯛꯁꯤꯜꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ MLA ꯀꯦ ꯔꯟꯖꯤꯠꯅ ꯄꯨꯈꯠꯂꯛꯈꯤꯕ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯇꯦꯔꯣꯔꯤꯁꯠꯀꯤ ꯈꯨꯠ ꯌꯥꯎꯔꯝꯕ ꯌꯥꯕ ꯂꯩꯕꯅ ꯀꯦꯁ ꯑꯗꯨ CBIꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 6 ꯐꯥꯒꯠꯂꯦ꯫ 2ꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯣꯏꯕꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ 4ꯅ CBIꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯤ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯍꯟꯕꯤꯌꯨ, ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ CBIꯅ ꯀꯦꯁ ꯄꯥꯏꯈꯤꯕꯅ ꯃꯗꯨ ꯍꯦꯛꯇ ꯌꯥꯗꯦ, ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯦꯁ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ CBIꯗ ꯇꯛꯅꯔꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯁꯤꯟꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯐꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯠꯇꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯃꯐꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤ ꯇꯧꯔꯗꯨꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯂꯝꯕꯤꯗ ꯒꯥꯔꯤꯁꯤꯡ ꯆꯠꯅꯈꯤꯗꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯉꯁꯤ ꯂꯝꯂꯥꯏ ꯕꯖꯥꯔꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯝꯂꯥꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ R.K. ꯁꯨꯃꯤꯂꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯑꯥꯒꯁꯠ 3ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯃꯐꯝꯁꯤꯡꯗ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯍꯨꯠ ꯃꯩꯇꯩ ꯂꯩꯕ ꯃꯥꯏꯀꯩꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯔꯆ ꯂꯥꯏꯠ ꯀꯥꯞꯄ ꯑꯃꯗꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯗ ꯆꯦꯛ ꯇꯧꯕꯅꯆꯤꯡꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯆꯠꯊꯕꯇ ꯅꯠꯇꯅ ꯄꯥꯎ ꯂꯧꯕ ꯂꯥꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯆꯪꯂꯛꯄ ꯐꯥꯎꯕ ꯊꯤꯡꯈꯤꯕ ꯑꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ
ꯂꯧꯊꯣꯛꯇꯨꯅ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯆꯤꯟꯗꯣꯛꯄ ꯍꯥꯏꯅ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ MLA ꯌꯥꯎꯅ ꯋꯥꯔꯦꯞꯅꯈꯕ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯊꯔꯤꯕ ꯕꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯣꯡꯕꯨꯡ ꯂꯝꯈꯥꯏ ꯑꯃꯁꯨꯡ ꯁꯧꯕꯨꯡꯈꯣꯛꯇꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯑꯁꯤ ꯍꯜꯂꯣꯏ ꯍꯥꯏꯔꯤ ꯊꯧꯕꯥꯜ DC ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯁ꯭ꯇ꯭ꯔꯣꯡ ꯔꯨꯝꯗ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯑꯍꯨꯝꯁꯨꯕ IRBꯒꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯃꯁꯥ ꯃꯊꯟꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯑꯣꯐꯤꯁꯔ ꯊꯧꯕꯥꯜꯒꯤ ꯕꯤꯜꯗꯤꯡꯗ ꯂꯩꯕ ꯁ꯭ꯇ꯭ꯔꯣꯡ ꯔꯨꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ IRBꯒꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯃꯁꯥꯒꯤ ꯁꯔꯚꯤꯁ ꯒꯟꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:40 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ IRB ꯄꯔꯁꯣꯅꯦꯜ ꯑꯗꯨ ꯁꯪꯒꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 1 ꯅꯨꯡꯐꯧ ꯕꯖꯥꯔ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ MD ꯖꯐꯔ ꯑꯂꯤ ꯃꯁꯥꯒꯤ ꯆꯍꯤ 52 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯁꯨꯞ ꯑꯂꯤ ꯀꯧꯏ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯍꯨꯝꯁꯨꯕ IRB ꯄꯔꯁꯣꯅꯦꯜ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯔꯥꯏꯐꯜꯃꯦꯟ ꯅꯝꯕꯔ 11945228 ꯃꯍꯥꯛ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯄꯨꯡ 10 ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯕꯅꯤ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 15ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯄꯦꯔꯦꯗ ꯇꯧꯔꯤꯉꯩꯗ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯑꯦꯗꯤꯁꯅꯦꯜ SP H ꯗꯦꯕꯦꯟꯗ꯭ꯔ ꯑꯍꯨꯝꯁꯨꯕ IRBꯒꯤ COS ꯍꯦꯃꯟꯇ ꯑꯃꯗꯤ ꯑꯇꯩ ꯄꯨꯂꯤꯁꯀꯤ ꯑꯃꯗꯤ IRBꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯑꯃ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯄꯣꯁꯠ ꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ